अहानबदे यamna maruiba pawam update thamjage handaksu BJP ki akan manunglei nungsit congress na thatpang amkidre MP Rajasthan amasung Chhattisgarh BJP Telangana dana congress lengak leiragani phana yamna kanna hona jarbasu leibak sinba thungna humlaga lakhiba Bharatiya Janata Party BJP ki akan manunglei nungsit Indian National Congress INC na thatpang amkidre Madhya Pradesh Rajasthan amasung Chhattisgarh BJP aduga Telangana dana congress ki lengak leiragani tangkak kaya thokna pangthokiba state manga ki mikhalda state masing vote masing thi bangasi hukre Mizoram ki oina de hayang vote masing thi gani state mari ki oina de ayamba vote thiba loiselakna karam political parties singna masing kayam yamna phanglabage haiba khangnare makhoi gi state sing telengak sem naba thabuk thorom singsu paikhat paunakre state ahum da BJP na mai paklak pada harawa phongdokre Manipur da irang thokan naba hu kam sinba nupa du soidana maithira rasunu chief minister Biren Manipur thoklibe irang asida hu kam sinba Mizoram gi nupa adu soidana maithiba oirasunu Manipur miyambu wanaba sinba singdi taibang mapuna soidana warakpani haina chief minister nongthongbam Biren na phongdokre Rajasthan Chhattisgarh Madhya Pradesh amasung Telangana gi mikhal gi phal lauthokpada Telangana na tana state ahum da BJP na sauna mai paklak pada nungai phongdok laduna chief minister na wafam asi BJP gi thaumi sing da phongdok khibani Imphal gi nitai ba sukthekta leiba thamban sangken da pangthok pa nungai phongdok gi thorom party gi thaumi sing da wangang laduna chief minister N Biren na hai hangdak pangthok ki mikhala tu da Manipur da hojuk thokliba irang asi da hukam sinduna irang hengran na ba sin ki ba Mizoram gi nupa adu soidina maithiba oirasunu haina chief minister Biren na Zoram thanga gi maming makti pandana saiki haying mikhal gi phan lauthokadar ba sta Manipuri thugai na ba sin ba kangbu adu soidina maithiba nangani haiki Pambeina Luchingba Unlf na Meeoi Kharda Matam Thakhre haukiba sahi 2022 da Unlf manungda laikiba thaudoksinga mari lenal Meeoi taragani thoi numit nini gi manungda halakna wafam Pambeina Luchingba Unlf na thamlali Unlf ki Central Committee gi member oiramba PS Yaimaso Priyo ko amana party gi constitution hanna thugaiduna phajataba tabuk torokpada tanthoksi haibadi yadaba Kharbu Unlf tagi matam suppagi oina tanthoki haina Pambeina Luchingba Unlf ki media coordinator CS Sarayurongbana Seron amana hairi TS Tarun Kumar Tiken Josh ko party gi mi oidraba amana lusingduna thabuk sing asi tawkhibani amadi haukiba sahi ahumlom party gi mingda aranba thabuk sing tawduna party gi mingsat thinaba hona duna lagi haina Seron aduna maran siragli matam gi matungina masagi asoiba khangna Meeoi Khardi party da laktuna masagi thabuk sing pangthokpa hore haina palladuna Seron aduna hai masagi asoiba khangduna nongmana tra nongmadi wakhal taraktuna halakani haina khanduna leibani adubu halaktabna makoi sing aduna mitnini gi manungda party da paw phorokadabani hairi paw phorokadabani hairi Meeoi sing adudi thaunaujum Tarun Kumar Tiken Josh Kaisam Pat RK Koireng Lakhikanta Suibam Laikai Narengbam Thabal Morjit Nagampan Khetrimayum Sagar Singlen Yohiba Khetri Laikai Moirangthem Iboyaima Jenta James Wangkai Yanglem Tiken Nobin Abo Luangsangbam Moirangthem Deben Munan AC Kaibi Terenkhun Karam Puyaning Janesor Pangaltabi Tojim Asauba Toganu Ayangpali amasung Laisamtheng Umakanta Yohiba Singjamaini makoina tana makoina loina na mapanda thabuk toriba lanai Meeoi sing amasung organization khudingmaksu makoiga samnaba lepna ba khangalakli matung tarakpada di party amadi miyam gi mayukta laibani haina lauduna kanron ming sangani haina Seron aduna makhatari adu salana bakti ki maruiba headlines khara thamjage modina junta amasung PDF animakta tongsin badagi miyam wabani congress lengak leiram labadi numit tarani gi manung de irang loisilamgani ke mega sandra Pambeina Luchingba Unlf na Meeoi Khara Matam Thakhre kuki gi area da Pambeina Luchingba Unlf ki kem thamba yaroi highway gi nagit ke mafam sing sanga kakpa singi dustbin ole tamba masung mangal leiki tabada koireng na Luchingba Unlf na awaba phong aduga mathang update na Vdf Tagi Nongmei Mullaga Purure Thawal district ke manung chaliba hedu part 3 gi mafam amadagi village defense force Vdf personnel sing na issue tawpa Nongmei sing gi manung dagi self loading rifle ama instance rifle ama amasung .303 gi rifle ama sakang dabasing na Mullaga Purure heri thawdok asing arang ayu angan pung ani rom tarakpada thokhibani adum oinamak thawdok asi thokpagi Thawal district police ki makok thongba official sing yauna loud speaker season aduna Nongmei sing pirakna ba haibadagi bora da yumsilaga mafam amada thamlambadagi phangle hairi Meeoi
Kharda akanba wafamsing phongdoktuna numit nini gi matam pikre miam gi yawalan mi utam amadi kokoba laikidabata UNLF MPN awa phongdokli peace talk agreement matang da wafam khara thamlagli JDU manipuri youth gi president gari de nongmei kapsilakre manipuri lengak lain isagi yum inkolda jinduna lehenba ngamdabasi yamna nungaite yengkhom nganbi leima state mari gi manungda ahum gi mikhalda BJP na Hattrick fangle Telangana da nahi tare malem gi mi taba lamsing gi manung da lengak na internet khwaida gi sangna thingwa mafam manipur no ere tha tare chapsana surakpa numita singtam taina ba mafam natna thingba numit taraga mangani gi komthorakre Economics and Statistics Directorate ki awang thangba fencing gi thabukta habijabi tawrabra corruption tawrabra haibagi wakat video sing bibagi damakta mayam pumnang pu amuka na thagachari ano update ki damakta online manipur YouTube channel na sabunung sibiduna subscribe to biramu. Thank you.